ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯛꯈꯤ꯫ ꯐꯣꯇꯣ ꯅꯝꯒꯦ, ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯣꯅꯥꯂꯤꯁꯥ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯠꯇꯕꯗꯤ ꯂꯥꯏꯊꯣꯛꯈ꯭ꯔꯗꯨꯅ ꯃꯁꯥꯃꯛ ꯃꯌꯥꯝꯅ ꯇꯥꯟꯅꯃꯟꯗꯅ ꯃꯃꯥꯏ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯈꯥꯡꯈꯤ꯫ ꯌꯨꯇ꯭ꯌꯨꯕꯔ ꯈꯛ ꯅꯠꯇꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯅ ꯐꯥꯎ ꯃꯣꯅꯥꯂꯤꯁꯥꯕꯨ ꯐꯣꯇꯣ ꯅꯝꯅꯕ, ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯅꯥꯂꯤꯁꯥ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯔꯝ ꯆꯥꯗꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯀꯨꯝꯚ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯅ ꯍꯔꯥꯁꯃꯦꯟ ꯄꯤꯈꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯑꯁꯤꯗ ꯃꯤ ꯌꯥꯝꯕꯒꯤ ꯃꯇꯤꯛ ꯑꯉꯛꯄ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯒꯔꯜ ꯃꯣꯅꯥꯂꯤꯁꯥ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯗ ꯄꯤꯜꯁ ꯑꯃꯗꯤ ꯔꯨꯗ꯭ꯔꯛꯁꯥꯅ ꯁꯦꯝꯕ ꯃꯥꯂꯥ ꯌꯣꯟꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯃꯣꯅꯤ ꯚꯣꯁꯂꯦ ꯀꯧꯏ꯫ ꯃꯍꯥꯛ ꯆꯍꯤ 13ꯇꯃꯛ ꯉꯥꯏꯔꯤꯕꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯈꯥꯔꯒꯣꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯍꯦꯁꯣꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯃꯤꯠ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯣꯏꯕꯁꯤꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯕ꯭ꯔꯥꯎꯟ ꯕ꯭ꯌꯨꯇꯤ ꯍꯥꯏꯅꯁꯨ ꯀꯧꯕꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯄꯣꯠ ꯌꯣꯟꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯑꯣꯅꯥꯔꯗꯣ ꯗ ꯚꯤꯟꯁꯤꯅ ꯌꯦꯛꯂꯝꯕ ꯑꯐꯥꯎꯕ ꯄꯦꯟꯇꯤꯡ ꯃꯣꯅꯥꯂꯤꯁꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯍꯥꯀꯨꯝꯚꯒꯤ ꯃꯣꯅꯥꯂꯤꯁꯥ ꯍꯥꯏꯅ ꯀꯧꯅꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯁꯨꯝꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯏꯔꯦꯜ ꯒꯔꯜ ꯑꯁꯤꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯇꯥꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯅꯈꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯃꯣꯅꯥꯂꯤꯁꯥ ꯃꯁꯥꯃꯛꯅꯁꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯑꯩꯍꯥꯛ ꯀꯩꯗꯧꯕꯒꯤ ꯃꯐꯝꯁꯤꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯁꯨꯝ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯛꯈꯤ꯫ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯤꯉꯣꯟꯗꯒꯤ ꯂꯤꯁꯤꯡ 35 ꯄꯨꯁꯟꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯣꯅꯥꯂꯤꯁꯥꯒꯤ ꯑꯄꯣꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯆꯥꯅꯨꯄꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝꯅ ꯁꯣꯏꯍꯜꯂꯦ꯫ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤ, ꯁꯦꯜꯐꯤ ꯅꯝꯅꯕꯒꯤ ꯆꯪꯂꯛꯄ ꯃꯌꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯂꯩꯕꯤꯕꯗꯤ ꯂꯩꯕꯤꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯌꯣꯟꯐꯝ ꯈꯪꯗꯦ꯫ ꯐꯣꯇꯣ ꯅꯝꯒꯦ, ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯣꯅꯥꯂꯤꯁꯥ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯠꯇꯕꯗꯤ ꯂꯥꯏꯊꯣꯛꯈ꯭ꯔꯗꯨꯅ ꯃꯁꯥꯃꯛ ꯃꯌꯥꯝꯅ ꯇꯥꯟꯅꯃꯟꯗꯅ ꯃꯃꯥꯏ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯈꯥꯡꯈꯤ꯫ ꯌꯨꯇ꯭ꯌꯨꯕꯔ ꯈꯛ ꯅꯠꯇꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯅ ꯐꯥꯎ ꯃꯣꯅꯥꯂꯤꯁꯥꯕꯨ ꯐꯣꯇꯣ ꯅꯝꯅꯕ, ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯅꯥꯂꯤꯁꯥ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯔꯝ ꯆꯥꯗꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯀꯨꯝꯚ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯅ ꯍꯔꯥꯁꯃꯦꯟ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 26ꯇ ꯂꯣꯏꯒꯗꯕ ꯃꯦꯂꯥ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯉꯣꯟꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯏꯟꯗꯣꯔꯗ ꯍꯟꯕ ꯇꯥꯔꯦ꯫ ꯉꯝꯂꯕꯗꯤ ꯃꯊꯪꯒꯤ ꯀꯨꯝꯚ ꯃꯦꯂꯥꯗ ꯑꯃꯨꯛ ꯌꯥꯎꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯃꯨꯡ ꯄꯨꯅꯕꯒꯤꯗꯃꯛ ꯃꯦꯂꯥ ꯑꯁꯤꯗ ꯁꯦꯟꯗꯣꯡ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯐꯪꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯂꯥ ꯄꯔꯦꯡ ꯌꯣꯟꯕ ꯂꯥꯛꯆꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯉꯝꯗꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯣꯅꯥꯂꯤꯁꯥꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ, "ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯥ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯟꯠ ꯃꯅꯨꯡꯗ ꯅꯝꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯃꯍꯥꯛꯀ ꯐꯣꯇꯣ ꯅꯝꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯊꯥꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯅꯥꯂꯤꯁꯥꯅ ꯁꯥꯎꯔꯗꯨꯅ, "ꯑꯩꯒꯤ ꯕꯕꯥꯅ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯕꯗꯤ ꯕꯕꯥꯒ ꯑꯣꯏꯅ ꯎꯅꯕꯤꯔꯨꯔꯣ, ꯑꯩꯗꯤ ꯅꯈꯣꯏꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯉꯝꯂꯣꯏ" ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯅꯥꯂꯤꯁꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯗꯅ ꯐꯣꯇꯣ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯐꯣꯟ ꯃꯨꯟꯗꯨꯅ ꯅꯝꯈ꯭ꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫
ꯑꯗꯨꯗꯒꯤ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯃꯣꯅꯥꯂꯤꯁꯥꯅ ꯁꯨꯝꯅ ꯍꯥꯏ, "ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯌꯥꯎꯗꯕ ꯃꯩ ꯃꯝꯂꯕ ꯑꯩꯒꯤ ꯇꯦꯟ ꯃꯅꯨꯡꯁꯤꯗ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥꯅ ꯑꯩꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ" ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ मैंने यहाँ जबरदस्ती मेरे पापा का नाम लेके आया कि आपके पापा ने मुझे भेजा। मैंने वहाँ मना किया कि मेरे पापा ने भेजा, मेरे पापा के ही पास जाओ, मैं नहीं फोटो खिंचवाऊंगी भैया आपके पास। अब मुझे भी डर लगता है कि यहाँ कोई भी नहीं है, कोई कुछ कर ना दे, यहाँ लाइट ना वगैरह कुछ भी नहीं। फिर भी वो लोग अंदर जबरदस्ती घुस गए और उतने में मेरे पापा आए और मेरे पापा ने चिल्लाया कि तुम जबरदस्ती लड़की के पास कैसे आए। फिर मैंने बोला कि पापा आप नहीं भेजा था कहीं की, तो मेरे पापा ने मना किया कि मैंने नहीं भेजा बेटा इनको। यही गुस्से में मेरा भाई उनका मोबाइल लेने गया और 9 लोगों ने मिलके मारा मेरे भाई को, और यहाँ के लोगों को बोलने भी जाए तो उल्टा हमको बातें सुनाते। ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯣꯅꯥꯂꯤꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯃꯦꯂꯥ ꯑꯁꯤꯗ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯕꯒꯤ ꯁꯔꯨꯛ ꯏꯁꯥꯒꯤ ꯁꯦꯐꯇꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯣꯅꯥꯂꯤꯁꯥꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤ꯫ ꯃꯌꯥꯝꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯄꯥꯝꯖꯔꯛꯏ, ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅꯕꯨ ꯌꯥꯔꯕꯗꯤ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯒꯅꯤ ꯍꯥꯏꯈꯤ꯫ PTC ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯁꯅꯣꯖ ꯃꯤꯁ꯭ꯔꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯒꯗꯧꯔꯤꯕ ꯗ ꯗꯥꯏꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯒꯤꯗꯃꯛ ꯃꯣꯅꯥꯂꯤꯁꯥ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯅꯕꯒꯤꯗꯃꯛ ꯑꯣꯐꯔ ꯐꯪꯈꯤ꯫ ꯗꯤꯔꯦꯛꯇꯔ ꯁꯅꯣꯖ ꯃꯤꯁ꯭ꯔꯥ ꯃꯁꯥꯃꯛ ꯃꯣꯅꯥꯂꯤꯁꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯐꯤꯂꯝ ꯑꯁꯤꯗ ꯂꯤꯗ ꯔꯣꯜ ꯑꯣꯏꯅ ꯀꯨꯝꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯕꯅꯤ꯫ मोनालिसासु हराव हराव यादुना फिल्म असिगिदमक साइन तौकी। नमस्कार दोस्तों, मैं फिल्म डायरेक्टर सनोज मिश्रा। मेरे साथ आज प्रयागराज की सनसनी बनी हुई मोनालिसा है, और आप लोगों से जैसे मैंने कहा था कि मेरी अगली फिल्म द डायरी ऑफ मणिपुर में मैं इनको कास्ट कर रहा हूं, तो मैं इनसे मिलने के लिए प्रयागराज भी गया था और आज इनके गांव आया हुआ हूं महेश्वर, और आज इनके फैमिली के साथ, इनके पिताजी के साथ और पूरे परिवार के साथ बैठकर हमारी बातचीत हुई। सारे मुद्दों पर बातचीत हुई, और सच कहूं तो बहुत इनोसेंट लोग हैं। डायरेक्टर खकनतना अयिबा मसु ओइरिबा सनोज मिश्रा ममांगदा द डायरी ऑफ वेस्ट बेंगल हाइबा फिल्म असिसु माई पाकना पुथोकपा ngamki। ETV भारतता डायरेक्टर सनोज मिश्राना हाइबगी मतुंग इन्ना फिल्म असिदा मोनालिसा रिटायर्ड आर्मी ऑफिसर अमगी मसानुपी सागदौरी। आर्मी ऑफिसर की मसानुपी अमा ओइना आर्मी संगबा हाइबसी मोनालिसा गिसु ड्रीम अमा ओइगदौरी। आर्मी संगनबा होटनाबदा मायोकनाखिबा अवाना कयागी मतिक वाना होटनारकपा करमना माई पाक्तुना आर्मी ओइबा ngamkiba हाइबसिगी मतंगदा उतकदौरी। रोल असिगिदमक मोनालिसाबु फजना ट्रेनिंग पीगनी। सनोज मिश्राना महाके स्टूडियोदा कौदुना मोनालिसागी नेचुरल ओइबा जमजमजबा एक अदुगा सानना तोहनगनी हाइखी। मीडिया रिपोर्ट की मतुंगिना द डायरी ऑफ मणिपुर हाइरिबा फिल्म असिगी बजेट सी 20 crore नि, अदुगा नंबना हंदक फेब्रुवारी दगी होगदौरी। करिगिदमक मोनालिसाबु फिल्म अमगी लीड रोल ओहनगनी हाइना खल्लिबनो हंगबा मतमदा फिल्म मेकरना खुमकी। फिल्म की लमदा माई पाकपा हाइबसी मसक थीबा फजबगी मखा पोंदे, तौबतबु महाकना तौथोरकदौरिबा एक्टिंग अदुगी मखा यामना पोली। मसिगुमलबा आर्टिस्ट अमगी क्वालिटी असि महाकना मोनालिसादा उबा फंगी। ताकलबदी सोइदना हैगनी। मोनालिसा मसामकनसु पामजबनिना महाकसु फिल्म की लमदा खोंगदादुना माई पाकनिंगबगी ममी उबा फंगी। लोइसिलकपदा सनोज मिश्राना महाकी फिल्मददी स्टार एक्टर्स हाबदी सलमान खान, शाहरुख खान होइगुम्बदी याउदे। महाकी फिल्म की आइडियादी स्टार अमा पुथोकपा माई पाकहनबा असि खक्तनी हाइकी। रानू मंडल की मवोंगदा इसै खरा रिकॉर्ड तौबिरगा तुमिन्ना लेखिबा दुगुमना मोनालिसासु फिल्म अमा खक्सितंग यावहलमलगा तुमिन्ना लेखिगदौरिब्रा नत्रगा फिल्म इंडस्ट्रीदा स्टार एक्ट्रेस अमा ओइरकदौरिब्रा हाइबदो अैखोइ मयाम मतमगी मतुंगिना खंगमिनरसे।